Lakhipur Online Putoksaba Megi Tangtara Manga Irai Numit ki Khomjinba Pao Tabirasi Ahanbada Maroiba Pao Manipur Jauna Rajya Taratarukta Voter List Semdokpagi Ahum Subatangka ki SIR Haunanaba Election Commission Lauthokre PM Sri Kendriya Vidyalaya Silchar gi Mahiroi M Lakshmi Singhana Masak Thokna Mai Paklakpada Haraute Ama Phongdoknari Jirighat ki Buma Punji da Thokiba encounter amada drugs butok pusin tobada chenabani haiba miyoi ama sire Cabinet Mantri Oinwasak Lokraba Samgi Mantri Marida Tongan Tongan wa Thodang Singh Yenthokre amasung Oman gi Samudru Torban Manakta Bharat ki cargo ship lupthakre jahaz adugi crew member tara mari asoyangam yaudana kalhore Hauzik mapung ba pau tabirase Election Commission na Tripura, Manipur, Meghalaya, Mizoram, Nagaland, Arunachal Pradesh amasung Sikkim yauna apun ba rajya tarataruk amasung Union Territory ahumda tangkak naina voter list ki akhanaba semdokpagi thoram Special Intensive Revision SIR gi ahum suba tangkak megi tang kunthra dagi hauna balauthokre awang nongpoki rajya taret asigi mathakta SIR chathagadaba tei rajya amasung Union Territory sing adudi Andhra Pradesh, Haryana, Jharkhand, Karnataka, Maharashtra, Uttarakhand, Telangana, Punjab, Odisha, Delhi, Chandigarh, Daman and Diu ni masi leibak sinba thungna aroiba oina marik chumba electoral roll ama sem sabagi pandamda khongthang asi lokatpani haina pawasina hairi CBSE na handakta lauthokiba Senior School Certificate Examination listing aninga kuntaruki Class 12 ki final exam da PM Sri Kendriya Vidyalaya Silchar da tamlibi mahiroi Moirangbam Lakshmi Singhana tongan ba subject singda mark wangna phangduna mai paklakre mahakna English da mark marfutara taret Hindi da mark marfunipan History da mark marfutara Geography da mark marfutara manga Political Science da humbutara taruk aduga Yoga da mark marfutara humdoi phangduna mai paklakre panbayai Moirangbam Lakshmi Singha Kasar Jila ki manung chenbada leiba Gosaipur Part 1 dagi Moirangbam Brojendra Singha masung Moirangbam Ongbi Rinabala Singha ki machanupi ni M Lakshmi Singha gi maipakpa sida mahaki imung manung marimata masung school gi oja singna haraute ama phongtoknari Assam Manipur ngamkhaida leiba Jirighat ki Buma Punjida haukiba jumsa kaisagi nimidang da thokiba encounter amada drugs puthok pusin tawbada maroina chenabani haiba miyoi ama sire atuka police ki miyoi ani asoka panangkhre panbayai megi tang manga da Jirighat ki Diglang bosti da drug ki mayok ta chathakiba police ki khongjang amada Kasar police ki constable Sarif Hussain Kazi bu nongmaina kaplakiba ki thodok aduka mari leinana haukiba jumsa kaisa numit Kasar police na chathakiba thiumba ki khongjang amada Buma Punjida thodok adu thokibani hairi thodok asida Navajit Tati amasung Santosh Bishwas koba police ki miyoi anisu asoka panangkhe makhoi ani masada bulletproof jacket ublabasu maru phauduna changlakpadagi sokpani hairi thodok asigi matangda Kasar ge senior SP Sanjeev Kumar Saikiana paumi singda phangdokibada siraba miyoi adugi maming Sailen Dungal kauyi mahagasi aina thing krabalalo UKLO gi maroiba misakni haina Senior SP na phongdokhi 5 মে তাৰিখে আৰক্ষীৰ এটা এন্টি ড্ৰাগছ অভিযানত আমাৰ এজন আৰক্ষীৰ হাবিলদাৰ বুলেট ইনজুৰি হয় আৰু সেই বুলেট ইনজুৰি হোৱাৰ পিছত আমি তদন্ত কৰাৰ ফলত তদন্ত কালত আমি কিছু একিউজড আমি আইডেন্টিফাই কৰাৰ পিছত আমি দুজন প্ৰাইম একিউজড তেখেতসকলক ধৰিবৰ কাৰণে যোৱা নিশা এটা পাৰ্টি জিৰিঘাট অঞ্চললৈ যায় আৰু জিৰিঘাট অঞ্চলত গৈ পেলাই বোমা পুঞ্জি বুলি এটা জায়গা আছে সেই জায়গাত তেখেতসকলৰ ঘৰ আছিল তেখেতৰ ঘৰত এজন একিউজড যিজন মূল অভিযুক্ত সাইলন ডাংগেল এলাইফ লুলুন তেখেতৰ ঘৰত তেখেতক পায় আৰু তেখেতক কৰায়ত্ব কৰাৰ পিছত খুটপোছ কালত তাতে গম পোৱা যায় যে যি ওয়েপন তেখেতে ব্যৱহাৰ কৰিছিল যি অস্ত্ৰ তেখেতে মৰণাস্ত্ৰ ব্যৱহাৰ কৰিছিল সেই অস্ত্ৰ তাতে পিছফালে লুকুৱাই থৈছে আৰু মৰণাস্ত্ৰ উলিয়াই দিবলৈ লৈ যোৱাৰ সময়তে তেওঁক পুলিচক আন্ধাৰৰ সুযোগ লৈ মৰণাস্ত্ৰ লুকুৱাই থোৱা জায়গাৰ পৰা উলিয়াই পুলিচক আক্ৰমণ কৰে তদন্ত কালত জানিব পাৰিছো যে যিজন এই লুলুন আৰু সাইলন ডংগেল যিজন মানুহ তেখেত মণিপুৰৰ পৰা
কিছুদিন আগতে ইয়াত আহি মাত্ৰ ইয়াত অৱস্থিত হৈছে, ইয়াত আছেহি। তেখেতে মণিপুৰৰ এটা ইউনাইটেড কুকি লিবাৰেশ্যন আৰ্মি তেওঁ সদস্য আছিলে বুলি। Silchar Ramnagar ISBT da Jimsakaisha Nimit ki ayukta thokiba lambi ki khudongtiba thodokatuda leikidaba miyoi adu masagi chahi yankai humdoi suraba Silchar Public School Road tagi Oza Bireswar Bhattacharya ni hairi. Sri Bhumi da leiba Maharshi Vidya Mandir ki oza asina mahaki school tamna chatnaba Silchar dagi ISBT da yaurakhi. Sri Bhumi da chatnaba toba gari ama tongnanaba honaringai da ISBT da masak khangdaba gari amana taklam laga khamlamdana chen kibani hairi. Police na thodokosigi matangda thizinba hokre amasung chen kiba gari adugi langla langjin khangnanaba kanna honari. Cabinet Mantri Oinawasak Laukraba Assam ki Mantri Mari BJP ki Rameswar Teli amasung Ajanta Niyok Assam Gona Parishad ki Atul Bora amasung Bodoland People's Front ki Choron Boroda Governor Lakshman Prasad Acharya na tongan ba thodang sing ngarang yen thokre. Paugi likun matungina Rameswar Teli da Transformation and Development, Labor Welfare, Tea Tribes amasung Adivasi Welfare Vibhag ki thodang sinakre. Atul Borada Panchayat and Rural Development, Implementation of Assam Accord, Border Protection and Development amasung Excise ki thodang sinakre. Aduga Mantri Choron Boroda Transport amasung Bodoland Welfare ki thodang sinakre. Aduga Mantri Ajanta Niyokta Women and Child Development amasung Tourism ki thodang sinakre. Oman ke Samudra Torban manakta Bharat ki cargo ship Haji Ali lupthakre. Jahaz adugi miyoi 13 Oman ge authority singna asoyangam yaudana kalhaure. Thodok adu drone na landarakpadagi jahaz adu mai chaktuna lupthakibani haire. Bharat ki jahaz adu Somalia dagi Sarja phauba lakpagi lambida Jimsakaisha ge ayuk anganmada thokibani. Jahaz adu mai horakpada crew members sing adu Oman Coast Guard na rescue operation chathaduna kankibani adubu yumda loiba sa san sing puduna lakiba jahaz adu mai horaktuna lupthakibani haire. Ministry of External Affairs na Bharat ki jahaz chathakiba thodok adubu penaba phongdokpa loinana thizin humjinba hokre. Lakhipur Online Channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Manipur jauna rajya 13 voter list sendokpagi ahum suba tangkaki SIR haunanaba election commission lauthokre. PM Sri Kendriya Vidyalaya Silchar gi Mahiroi M Lakshmi Singhana masak thokna mai paklakpada haraute am phongdoknari. Jirighat ki Buma Punji da thokiba encounter amada drugs butok pusin tobada chenabani haiba miyoi ama sire. Cabinet Mantri Oinawasak Laukraba Assam ki Mantri Marida tongan wa thodang sing yenthokre amasung Oman ki Samudra Torban manakta Bharat ki cargo ship lupthakre. Jahaz adugi crew member 13 asoyangam yaudana kalhaure. Lakhipur Online YouTube channel gi paw sandok chaba ngasigi oinadi matang asidaloi jare.